Kangpokpidagi kuki nupi lauraga leiba Nepali ama kuki oiraboi ningduna tamthina furakre. Kuki sina naga taruk hostess oina fazanduna thamkibagi tension wangna leinaringe jaraksida ngasi ayuk Kangpokpidagi kuki nupi lauraga leiba Nepali ama liangmai naga volunteers singna kuki oiraboi ningduna farga tamthina furakre hari. Naga volunteers singna farga tamthina furakraba miye adagi mamingna Ramesh Banjari kawi adumapu kuki nupi adu lauduna luhonglaba matung mahaki maming ase Thangtinlen Dongel haina onthokibani Kangpopi district Saitu subdivision gi makhada IDP ama oina register tawriba misak amani imung manugi miyoy singna fongdorak kibagi matung inadi Ramesh Banjari ase ngasi ayu Kangpopi bazarda jengwan bachatpada thaudu adu thokibani Naga volunteers singna Ramesh Banjari bu kuki oiraboi ningduna mahapu farba matungda mamit punsingki loinena pung kaya chupna fu chaibagi thawung chathaki tungda Gorkha community na Ramesh Banjari asi Nepali community gi miyoi ni haina pau faunaraba matungda thadorakibani soklaba Ramesh Banjari local hospital amada laing bagi thabak chathari thaudok adigi matangda Ramesh Banjari gi loinabi kuki nupi Nemlam Dongel na haikibada mahaki mapuroiba Kangpokpi bazarda nomagi tangai fadana Pochai sing leiba chatpada musing aduna fakibani adubu halakpa matamdadi hagsangi mafam kayada soklaga halaki maki imung manung asi kanglufki irang na maram oiraga lanjina aduna hauzik sapar mainada leiri haukiba chai lisingani taranithoi da Ramesh Banjari ga mahaka Kangpokpi da lohongki madugi matungda mahaki mapuroiba asi Christian lining chatpaga lonena ingkumja lising aniga sumna taratarukta Thangtinlen Dongel haina maming onthokibani mahaki Aadhaar card yauna official documents sing dasu Thangtinlen Dongel haina entry tawi Makoi ani hauzik saparmaina amasung masigi manak nakpa jaga singda water bottling farm amada thabak tawduna leibani mahaki mapuroiba ngasi Kangpokpi bazarda bot leiba chatpada miyoi kharana khamlaga maki saktakche asi puthoknaba haiki adubu Ramesh Banjari na karimata puthoktabadagi miyosing aduna mahapu masada check toba matamda Aadhaar card ta Thangtinlen Dongel haina iramkiba adudagi faraga mamit punsingki loinana tongan mamafam kayada puraga fuchaiduna wahang pahau chathaki matam aduda Ramesh Banjari na mahak masamak Nepali ni kuki nupi adu lauraga matungda mahaki maming adu Thangtinlen Dongel onthokibani haina fongdoki adubu tungda Gorkha community gi maikedagi Pau faunaraba matungda Nepali ni haiba khangbadagi thadorakibani maraksida kuki jo community gi maikedagi leiriba kanglufki irang asigi manungda atamnana civilians singi identity da target tawre haina pendaba fomduk narakli combined force na lamsang area dagi tongan ba makhalgi nongmai homfut taret pagatkre combined force na intelligence ki akhanaba pau ama famgadagi ngarang lamsang police station gi manung chenba lamdeng da chathakiba Special Operation amada pambaina lujingba UNLF ki kadar mari fagatkre loinena makha taba operation da tongan ba makhalgi khutlai homfutaret fagale hari police ki paun hari bana lamsang area da khutlai yonthok yonsin tawgadore haibigi akhanaba pau famudagi chathaki ba operation da pambaina lujingba UNLF ki kadar ani faki faraba singadudi mayang infal kokchai dagi Hisnam Thomas sei kun mapan amasung haibong Pokpi maya lekai dagi arambam tom jai kun mapan kawi Makoidagi incest LMG ama amasung magazine ahum yauna maru taramari recover tauki makata na miyoy ani amasu faki faraba miyoy sing adudi ningthawsam Rakesh amasung Jingakham Mahesh kawi faraba sing adu makata na wahang pahang jathabada makoina haidorakpagi matung inna AK series rifle M series rifle pistol amasung atay nongmay sing yauna punna nongmay kunmapan fagatki Makata na ngasi May kunmathoi da combined force na operation chathabada tongan ba makhagi nongmai kuntra nipan yauna heavy military equipment kaya fagatki faraba singadudi AK series rifle M series rifle sniper rifle carbine shotgun mortar RPPZ 7 launcher ama anti drone jammer yauna yamlaba explosive sing fagat pangamki hari Jahi ahum helaklaba Manipur gi irang center na political will amagal loinana loishinaba honadriba karigino ibovi Mamang Jahi gi April kudithoi da Jammu and Kashmir gi Pahalgam da terrorist na attack chathaduna micham miyam kaya hakiba thaudok adugi matangda India lengak na operation sindur chathaduna Pakistan da leiba terrorist singi base sing da bomb amasung missile kapsanduna chapchana paukum piba ngamkhraga Jahi ahum helaklaba Manipur gi irang asi loishinaba center na political will ama leina
ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ MPCCꯅ ꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 1934ꯒꯤ ꯃꯦ 12ꯗ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯥꯖꯤꯕ ꯒꯥꯟꯙꯤꯕꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯁꯨꯁꯥꯏꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ 35ꯁꯨꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦꯒꯤ ꯊꯧꯔꯝꯗ ꯏꯕꯣꯕꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯔꯛꯈꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯆꯍꯤ 3 ꯍꯦꯜꯂꯦ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯆꯍꯤ 3 ꯍꯦꯜꯂꯕ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯏꯔꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯗ ꯃꯗꯨ ꯈꯥꯡꯗꯨꯅ ꯈꯛ ꯂꯩꯔꯣꯏ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯐ꯭ꯔꯤ ꯊꯥꯔꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ